ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ, ꯃꯦꯝꯇꯣꯟꯕꯤ, ꯍꯣꯏꯒꯤ ꯃꯦꯝꯇꯣꯟꯕꯤ, ꯃꯥꯏ ꯈꯨꯔꯨꯁꯨ ꯐꯖꯕꯤ, ꯍꯣꯏꯒꯤ ꯅꯨꯄꯤ꯫ ꯏꯁ, ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤꯕꯅꯣ? ꯁꯦꯜ ꯂꯧꯔꯝꯗꯥꯏ ꯇꯥ ꯇꯧꯕ ꯆꯪꯂꯛꯂꯤꯕ ꯑꯣꯏꯔꯝꯅꯤꯌꯦ, ꯑꯩꯅ ꯈꯪꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯖꯕꯁꯤ ꯁꯩꯇ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯍꯅꯨꯔꯕꯁꯤꯐꯥꯎ ꯍꯦꯛ ꯐꯖꯩ ꯍꯩ꯫ ꯑꯣꯏꯔꯣꯏꯀꯣ ꯅꯨꯄꯥ, ꯑꯩ ꯁꯦꯜꯁꯤ ꯀꯤꯝꯇ ꯂꯩꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯥꯒꯠꯂꯤꯕꯁꯦ, ꯂꯨꯄꯥ 5 ꯐꯥꯎ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯅꯪꯁꯨ꯫ ꯍꯣ, ꯊꯥꯒꯠꯄꯤꯔꯅꯣ, ꯑꯩ ꯄꯦꯟꯖꯔꯦ꯫ ꯅꯪꯅ ꯊꯥꯒꯠꯇ꯭ꯔꯁꯨ ꯑꯩꯗꯤ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯗꯧꯕ, ꯑꯗꯨꯅ ꯊꯥꯒꯠꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯇꯧꯅꯨꯗ ꯅꯨꯄꯤ, ꯑꯩꯅ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯕꯒꯤ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯅ ꯅꯉꯣꯟꯗꯒꯤꯒ ꯁꯦꯜꯒ ꯅꯤꯔꯝꯗ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯅꯍꯥꯟꯅ ꯁꯦꯜ ꯄꯥꯏꯔꯗꯧꯅꯤ꯫ ꯁꯦල් ꯄꯥꯏꯔꯗꯤ ꯁꯦꯜ ꯄꯨꯕ ꯂꯥꯛꯇꯧꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯅꯪꯅ ꯁꯦꯜ ꯂꯩꯇꯦꯅ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯄꯤꯗꯅꯕ ꯍꯣꯠꯅꯕꯗ ꯋꯥꯒꯗꯕ ꯁꯥꯒꯗꯧ ꯃꯊꯥ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯝꯕꯒꯤ ꯅꯪ ꯃꯊꯥ ꯃꯌꯥꯝꯗꯣ ꯁꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯗꯥꯏ ꯁꯦꯜꯗꯣ ꯁꯠ-ꯁꯠ ꯄꯤꯔꯛꯑꯣ꯫ ꯍꯣ, ꯑꯗꯨꯒꯤꯗꯃꯛꯅꯦ ꯃꯣꯏ ꯃꯄꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯌꯦ꯫ ꯁꯦꯜꯕꯨ ꯄꯥꯏꯅꯦ ꯍꯥꯏꯔꯕꯗꯤ ꯖꯒꯠꯁꯤ ꯂꯩꯔꯤꯕ ꯃꯊꯥ ꯃꯌꯥꯝꯁꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅꯅꯦ ꯂꯣꯏꯅ ꯍꯦꯛ ꯁꯥꯖꯒꯦ ꯑꯩ꯫ ꯑꯣ, ꯅꯨꯄꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯁꯤ ꯉꯥꯡꯅꯩꯗ꯫ ꯃꯔꯩ ꯃꯔꯥ ꯇꯧꯔꯒ ꯂꯩꯔꯅꯨꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯆꯥꯁꯦꯔꯛꯂꯅꯤ꯫ ꯀꯗꯥꯏ ꯁꯦꯜ ꯈꯔ ꯄꯤꯔꯣꯃꯤ꯫ ꯅꯪꯒꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯍꯨꯟꯕꯗ ꯑꯩꯁꯦ ꯏꯐꯤ ꯐꯖꯕ ꯑꯝꯇ ꯁꯦꯠꯄ ꯐꯪꯗ꯭ꯔꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯑꯩꯅ ꯀꯩꯊꯦꯜꯁꯤꯗ ꯐꯤ ꯌꯣꯟꯗꯨꯅ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯅꯪꯅ ꯑꯔꯦꯝꯕꯗ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯗꯅ ꯌꯨꯔꯦꯝ ꯊꯛꯂꯒ ꯂꯩꯊꯣꯛꯄ꯫ ꯅꯠꯇꯦ, ꯑꯗꯨꯝꯅ ꯅꯇꯨ ꯅꯆꯥ ꯊꯥꯑꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯇꯨꯗꯣ ꯊꯤꯔꯨꯔꯤꯕꯅꯣ? ꯌꯥꯝ ꯉꯥꯡꯗꯧꯔꯤꯗ ꯅꯨꯄꯤꯅ꯫ ꯅꯠꯇꯦ, ꯁꯦꯜꯗꯣ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯑꯣ, ꯑꯩꯅ ꯄꯤꯅꯤꯡꯂꯤꯕꯁꯨ ꯁꯦꯜꯗꯣ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯐꯨꯁꯦ ꯃꯤꯉꯣꯟꯗ ꯕꯟꯗꯣꯞ ꯊꯝꯃꯨꯕ ꯇꯥꯔꯦ꯫ ꯍꯩꯃ ꯍꯩꯃ, ꯆꯥꯛ ꯌꯥꯏꯔꯤꯕ ꯆꯐꯨ ꯑꯁꯤ ꯄꯨꯈꯤꯗꯧꯔꯤ꯫ ꯍꯩ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯌꯨ ꯊꯛꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯪꯕꯨ ꯁꯥꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯃꯤ? ꯆꯐꯨꯗꯨ ꯊꯝꯃꯣꯃꯤ, ꯆꯥꯛ ꯌꯥꯎꯔꯤꯕꯅꯦꯕ꯫ ꯑꯗꯨ ꯄꯨꯈꯤꯕꯗ ꯊꯤꯕꯣꯡ ꯆꯔꯥꯗꯣ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯊꯝꯂꯝꯃꯣ ꯍꯥꯏꯕꯅꯦ ꯃꯤ꯫ ꯆꯐꯨꯁꯤ ꯊꯝꯃꯣ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯄꯤꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯄꯨꯔꯒ ꯆꯐꯨꯁꯦ ꯌꯣꯟꯊꯣꯛꯇꯧꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯃꯩꯊꯥꯕ, ꯑꯣꯛꯇꯕ, ꯁꯤ ꯂꯧꯗ ꯂꯧꯔꯣ, ꯍꯤꯡꯖꯥꯕꯣ꯫ ꯃꯦꯝꯇꯣꯝꯕꯤ ꯐꯤꯖꯤꯗꯒꯤ ꯂꯨꯄꯥ 5 ꯂꯧꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯂꯪꯁꯤꯜꯂꯤ꯫ ꯇꯣꯝꯕ ꯆꯐꯨꯗꯨ ꯊꯝꯂꯒ ꯍꯔꯥꯎꯅ ꯁꯦꯜ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ꯫ ꯁꯤ ꯉꯁꯥꯏꯅ ꯄꯤꯔꯛꯑꯗꯤ ꯑꯁꯨꯛ ꯋꯥꯅ ꯆꯐꯨꯁꯦ ꯑꯩꯅ ꯄꯥꯏꯔꯝꯈꯤꯗ꯭ꯔꯦꯕ꯫ ꯁꯤꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯆꯐꯨꯁꯤꯕꯣ꯫ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯨꯕ, ꯊꯣꯛꯈ꯭ꯔ ꯆꯠꯂꯣ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ, ꯑꯩ ꯈꯥꯔꯦ ꯅꯁꯛꯇꯨ ꯌꯦꯡꯕꯗ꯫ ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯂꯅꯤ ꯏꯕꯦꯝꯃ꯫ ꯇꯣꯝꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯁꯨꯝ ꯆꯥꯕ ꯃꯥꯟꯕ ꯃꯍꯥ ꯁꯤꯒꯩꯖꯟꯁꯦ ꯃꯁꯤꯅ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯂꯗꯧꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯨꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯇꯨꯝꯕ ꯌꯥꯕ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛ ꯑꯃꯨꯛ ꯍꯪꯂꯤꯕꯅꯤꯅꯦ ꯅꯪꯕꯨꯁꯨ ꯄꯨꯔꯥ ꯅꯄꯥꯛꯀꯇꯟ ꯁꯨꯅꯤꯡꯗꯕ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕꯁꯦ ꯂꯧꯔꯕꯅꯤ꯫ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯠꯅꯈꯤꯗ꯭ꯔꯣ? ꯑꯩꯁꯨ ꯌꯨꯝꯁꯤ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯍꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯄꯣꯟꯇꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ 3 ꯈꯛ ꯂꯩꯕꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯫ ಮಿರುವನ್ ಮಿರಿ ಖಂಬ ನೋಯ್ ನಪಾನ ಸಾದಿ ಯಾದ್ರೆ ಸುನಿಂಗದಬಸು ಮಾನೈ ಸೋನೋ ಥುಂಬಸು ಮಾನೈ ಅಯಿ ನೋಯ್ ಅನಿ ನಗಾಂಗ್ನಬದನ್ಯಾ ಸಾರಬಸು ನೋಯು ಯಾದ್ರೆ ಅಸ್ ಇಮಾ ನಂಗ್ ಯಾಮ್ ngang somna tholosi chak to ai thirake chak sia prap charaga kaithal chakro ai wai sang santi da ini ikha tam yum sida amta leijauge somda lukhoi gi yum dani tampak nungthul gi matam sida mangol gi khongten adu nga duna thok thok singba makhai uiri lam arapada thabak chathok lubadagi lukhoi masu mayum thalaklammi masida magi nupina mangol gi khongten adu nga duna uiri bada ubada manakta parab changsin duna kaurei hey tampak yenguni mase kauri langi kasita da kai huya nabi man kai khap khap sing da uiri sim musidi kanade mana kong se ta sangsil ga lawge o tampak ikang khang na oi ma thora mi sa kana no mi mana kong sida asuk alawre sia yang usita brai bunya chaptik laga hakke do ai ma moi ma pa kayang kui ren birak pa
ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯈꯤꯕ ꯃꯤꯗꯣ ꯃꯣꯏ ꯃꯄꯥ ꯈꯪꯕꯤꯍꯧꯕ꯭ꯔꯥ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯛꯇꯥꯁꯤꯒ ꯈꯨꯊꯤ ꯂꯥꯛꯊꯤꯁꯤꯒ ꯁꯨꯀꯠꯂꯀꯥꯟꯗꯒ ꯌꯦꯡꯂꯛꯄꯁꯤꯗꯤ ꯂꯣꯏꯔꯦ꯫ ꯏꯃꯥꯡꯁꯤꯗ ꯁꯤꯇꯥ ꯁꯪꯕꯤ ꯍꯤꯡꯆꯥꯕꯤꯗꯣ ꯇꯁꯦꯡꯅ ꯂꯦꯞꯂꯕ ꯍꯦꯛ ꯅꯤꯡꯉꯤ꯫ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯃꯄꯥ? ꯑꯩ ꯇꯥꯗ꯭ꯔꯦ, ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯆꯠꯂꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯥꯡꯗꯣꯛꯂꯝꯃꯣ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ, ꯐꯤꯁꯤ ꯍꯣꯡꯂꯒ ꯑꯩ ꯆꯪꯉꯒꯦ꯫ ꯍꯣꯏ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ, ꯑꯩꯁꯨ ꯃꯣꯏ ꯃꯄꯥꯕꯨꯅꯦ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯅꯆꯥꯅꯨꯄꯥꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯍꯧꯔꯕ꯫ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ, ꯅꯆꯥꯅꯨꯄꯥ ꯁꯕꯣꯏ ꯃꯥꯟꯕꯗꯨꯗꯤ ꯌꯨꯝꯗ ꯂꯩꯈꯤꯕ꯭ꯔꯥ? ꯃꯗꯨꯃ ꯃꯤꯒꯤ ꯄꯣꯛꯄꯤꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯗꯨꯝꯅ ꯅꯆꯥꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯅꯆꯥꯅꯨꯄꯥꯗꯣ ꯐꯖꯅ ꯉꯥꯡꯅꯕꯤꯔꯔꯣꯏ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯃꯤꯒꯤ ꯊꯕꯛꯅꯦꯕ ꯍꯥꯏꯔꯕꯗꯤ ꯃꯁꯤꯗ ꯃꯊꯟ ꯊꯪꯒꯀꯩ ꯆꯦꯟꯈꯤꯅꯤ꯫ ꯌꯨꯝꯒꯤꯔꯥ ꯃꯃꯥꯡꯗ ꯇꯥꯔꯝꯕ ꯄꯣꯠꯅꯥꯝ ꯐꯥꯎ ꯈꯨꯟꯒꯠꯀꯅꯤ ꯈꯪꯗꯦ꯫ ꯃꯁꯤꯗꯕꯨ ꯃꯤꯒꯤ ꯄꯣꯛꯄꯤꯕꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯒ ꯈꯔꯨꯡ ꯃꯥꯟꯕꯤ ꯅꯪꯁꯨꯅꯤ, ꯅꯇꯟ ꯇꯟꯕꯗꯤ ꯅꯆꯥꯅꯨꯄꯥꯗꯒꯤ ꯇꯥꯗꯦ꯫ ꯅꯪꯅ ꯇꯟꯕꯒꯤ ꯆꯥꯡꯁꯦ ꯏꯃꯨꯡ ꯃꯪꯒꯣꯜ ꯐꯥꯎ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯜꯂꯒ ꯋꯥꯏ ꯇꯩꯅꯦ ꯋꯥꯗꯣꯏꯔꯦ꯫ ꯑꯗꯒꯤ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄ ꯃꯇꯝꯗꯗꯤ ꯗꯥꯎ ꯊꯨꯝ ꯌꯥꯕ ꯇꯥꯕꯅꯤꯗꯣ, ꯅꯠꯇ꯭ꯔꯣ? ꯑꯩꯉꯣꯟꯗ ꯃꯣꯟ ꯁꯤꯜꯂꯛꯑꯦ, ꯑꯩꯒꯅꯦ ꯆꯪꯖꯍꯧꯔꯒꯦ, ꯃꯣꯏ ꯃꯄꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯕꯤꯍꯧꯔꯣ꯫ ꯑꯁꯦꯡꯕꯗꯣ ꯉꯥꯡꯂꯛꯂꯕꯅꯤꯅ ꯅꯃꯥꯏ ꯐꯥꯎꯔꯥꯛ ꯄꯥꯛꯄ ꯈꯨꯊꯤ ꯆꯥꯗꯅ ꯊꯤꯕ ꯅꯃꯥꯏꯗꯣ ꯊꯝꯐꯝ ꯂꯩꯔꯝꯃꯔꯣꯏꯅꯦ, ꯅꯠꯇ꯭ꯔꯣ? ꯀꯩꯊꯦꯜꯗꯅꯦ ꯃꯦꯝꯇꯣꯝꯕꯤ ꯃꯊꯥ ꯁꯥꯅ ꯃꯥꯅ ꯊꯪꯅꯅ ꯐꯝꯂꯤꯕ ꯀꯕꯣꯛ ꯌꯣꯟꯕꯤ ꯆꯥꯏꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯆꯥꯏꯕꯤ, ꯉꯁꯤꯗꯤ ꯀꯔꯤ ꯂꯥꯏ ꯆꯪꯂꯕꯅꯣ? ꯈꯨꯂꯥꯡ ꯈꯥꯐꯥꯎ ꯍꯦꯛ ꯀꯧꯗꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥ ꯂꯩꯍꯧꯗꯤꯌꯦ꯫ ꯏꯆꯦꯗꯒꯤ ꯂꯨꯄꯥ 10ꯗ ꯅꯅꯥꯎ ꯋꯥꯏꯖꯒꯦ, ꯍꯌꯦꯡ ꯀꯩꯊꯦꯜ ꯂꯥꯛꯄꯗ ꯅꯅꯥꯎ ꯑꯃꯨꯛ ꯁꯤꯡꯒꯦ꯫ ꯁꯦꯜꯗꯨꯕꯨꯗꯤ ꯂꯧꯑꯣ, ꯑꯗꯣ ꯃꯦꯝꯇꯣꯝꯕꯤ ꯕꯦꯝꯃ, ꯅꯪꯁꯦ ꯐꯅꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯉꯥꯡꯅꯤ, ꯅꯁꯛ ꯅꯁꯥꯁꯨ ꯀꯥ ꯍꯦꯟꯅ ꯐꯖꯔꯤꯅꯤ꯫ ꯑꯗ ꯐꯖꯔꯤꯕ ꯅꯁꯛꯇꯣ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯃꯟꯗꯅ ꯂꯣꯏꯅ ꯃꯛꯁꯤꯜꯂꯔꯦ꯫ ꯌꯦꯡꯉꯣ ꯏꯆꯦ ꯍꯣꯏꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯤꯕꯅꯦ ꯇꯧꯔꯤꯕꯁꯦ ꯄꯣꯠ ꯁꯤꯠꯄ ꯅꯠꯇꯦ, ꯅꯣꯡ ꯐꯥꯗꯣꯛ ꯗꯥꯎ ꯌꯥꯗꯅ ꯈꯔꯗꯨꯛ ꯁꯤꯠꯄꯒꯤ ꯋꯥꯅꯤ꯫ ꯁꯤꯅꯒ ꯌꯨꯝ ꯄꯨꯕ ꯉꯝꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯅ ꯏꯆꯦꯗꯤ ꯍꯧꯖꯤꯛꯀꯥꯟ ꯂꯧꯁꯤꯡꯅ ꯁꯦꯜ ꯇꯥꯜꯂꯦ, ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕ ꯑꯩꯉꯣꯟꯗꯗꯤ ꯗꯔꯀꯥꯔꯕꯨ ꯑꯣꯏꯗ꯭ꯔꯦꯗ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯦ, ꯐꯤ ꯇꯦꯛ ꯇꯦꯛ ꯌꯣꯟꯕꯁꯤꯅꯗꯤ ꯌꯨꯝ ꯄꯨꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯇꯧꯔꯤꯕꯗꯨꯅ ꯁꯤꯀꯤꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ꯫ ꯋꯥꯈ꯭ꯔꯦꯗ ꯏꯆꯦ ꯏꯄꯨꯔꯣꯏꯕ ꯐꯠꯇꯕꯁꯦ꯫ ꯍꯩ ꯄꯥꯡꯒꯅꯣ, ꯏꯆꯦꯅꯅꯦ ꯁꯤꯒꯤ ꯋꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯈꯜꯂꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ꯫ ꯑꯗ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗꯗꯨꯅ ꯂꯩꯔꯦ, ꯉꯁꯤꯗꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ? ꯅꯪ ꯑꯣꯏꯕꯒꯤ ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯀꯣ, ꯑꯇꯩꯗꯗꯤ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ, ꯂꯨ ꯍꯦꯛꯇ ꯀꯣꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯌꯦꯡꯉꯣ ꯃꯦꯝꯇꯣꯟꯕꯤ, ꯏꯆꯦꯒꯤ ꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ, ꯅꯥꯗ ꯆꯤꯜꯂꯤꯕ ꯁꯅꯥꯁꯦ, ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯃꯠꯇ ꯁꯥꯕ ꯅꯠꯇꯤꯌꯦ꯫ ꯑꯄꯪꯕ ꯅꯨꯄꯥꯗꯒꯤ ꯏꯆꯦꯅ ꯇꯧꯗꯅ ꯏꯔꯥꯡ ꯈꯔ ꯇꯧꯁꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯁꯥꯔꯤꯕ ꯁꯅꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯄꯪꯒꯅꯣ, ꯅꯨꯄꯥ ꯀꯣꯏꯔꯒꯅꯦ ꯁꯦꯜ ꯂꯧꯊꯣꯛꯑꯣ, ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯅꯨꯄꯥꯅꯁꯨ ꯄꯥꯝꯒꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯏꯆꯦ, ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯐꯖꯗꯦꯗ꯫ ꯃꯤꯅꯒ ꯈꯪ ꯂꯥꯛꯂꯕꯗꯤ ꯑꯁ ꯐꯖꯅꯒ ꯉꯥꯡꯅꯔꯣꯏꯌꯦ꯫ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯒꯤ ꯅꯨꯄꯥꯅꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩꯁꯦ ꯍꯤꯡꯐꯨꯝ ꯍꯦꯛꯇ ꯐꯨꯝꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯏꯃꯧ ꯐꯪꯂꯕꯅꯤꯅꯦ, ꯅꯪ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯅꯪꯒꯤ ꯍꯥꯏꯕꯨ ꯅꯁꯛ ꯅꯇꯧ ꯐꯖꯔꯤꯉꯩ ꯁꯦꯜ ꯇꯥꯟꯁꯤꯟꯅꯧ ꯁꯤꯇ ꯈꯜꯂꯨ꯫ ꯃꯤꯒꯤ ꯋꯥꯗꯤ ꯎꯁꯤꯜꯂꯨꯔꯅꯨ, ꯃꯤꯅ ꯅꯪꯒꯤ ꯄꯨꯛ ꯊꯥꯛꯄꯤꯕ ꯅꯠꯇꯤꯌꯦ꯫ ꯑꯗꯩꯁꯦ ꯃꯈꯣꯏ ꯃꯄꯥꯅꯕꯨ ꯈꯪꯂꯛꯂꯕꯗꯤ ꯑꯩꯁꯦ ꯅꯥꯇꯩ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯤ, ꯐꯣꯂꯥ ꯇꯣꯠꯄꯒꯨꯝꯕ ꯍꯦꯛꯇ ꯇꯣꯠꯇꯅ ꯐꯨꯒꯗꯧꯔꯤꯕ ꯇꯣꯠꯇꯅ꯫ ꯇꯥꯅꯤꯡꯗꯦꯗ ꯃꯦꯝꯇꯣꯝꯕꯤ, ꯅꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯗꯨꯕꯨ ꯑꯗꯨꯛ ꯀꯤꯕ ꯍꯧꯅꯗꯦ꯫ ꯃꯥꯅ ꯐꯔꯝꯃꯒꯗꯕꯨ ꯅꯪꯅ ꯋꯥꯔꯤꯁꯦ ꯋꯥꯔꯝꯒꯗ꯭ꯔꯣ? ꯑꯗꯨꯅ ꯅꯪ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯅꯨ, ꯅꯨꯄꯤ ꯊꯣꯛꯅ ꯍꯤꯡꯉꯣ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯃꯤ ꯉꯝꯒꯗꯧꯕꯅꯤ꯫ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯅꯔ ꯃꯇꯝꯁꯤꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯔꯒ ꯍꯤꯡꯂꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯍꯤꯡꯒꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯒꯗꯧꯅꯤ, ꯀꯥꯟꯅꯗꯦ꯫ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ, ꯏꯆꯦ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯜꯂꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯏꯕꯤꯅ ꯃꯦꯝꯇꯣꯝꯕꯤꯗ ꯋꯥ ꯀꯌా ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯄꯥꯛ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ, ꯆꯥꯕꯤꯔꯔꯣ꯫ ꯍꯩꯇꯣꯝꯄꯣ, ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯦꯅꯦ꯫ ꯂꯨꯈꯣꯏ ꯆꯪꯉꯛꯇꯨꯅ, ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯃꯥ? ꯈꯥꯃꯦꯟ ꯀꯥꯡꯉꯧꯅꯦ, ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯏꯟꯁꯥꯡ ꯃꯍꯤ ꯌꯥꯎꯗꯅ ꯆꯥꯛꯁꯦ ꯀꯔꯝ ꯍꯥꯏꯅ ꯄꯨꯛ ꯊꯟꯅ ꯆꯥꯗꯧꯔꯤꯕꯅꯣ? ꯀꯔꯤꯅꯣ ꯃꯄꯥ, ꯏꯟꯁꯥꯡꯕꯨ ꯃꯊꯦꯜ ꯀꯌꯥꯝ ꯊꯣꯡꯉꯣ ꯍꯥꯏꯕꯅꯣ? ꯊꯣꯡꯂꯤꯕ ꯈꯔꯗꯨꯅ ꯄꯥꯡꯅ ꯁꯥꯅꯕ ꯄꯪꯆꯥ ꯃꯆꯥꯕꯤ꯫
Nate aina haibadi kangau sima ngaure haibadi kangsoi re irombra karino madi yaw haibinida. Insang mana masing leitaba su nataba. Ibema nangama tanbe maliko nongmadi sei lakpa soidrabani. Hanu thangna na tanbagi napam yobu soidrabani. Tompok su sanglak-tuna chagluk mangduda phamthai tompok insang aduda yeng suktoklaga as insang sibu mahi su yawdi. Nuina pana sasya saba thakpado oto na mari mara tawkreda ko thonglam do pangsang masagi de haidi. Kari thoina silaga su tiribano khangde. Taningde ko mama pukham sin yansilakani. Sa isang thongbada samba yam pambraibo ngasi napam yobu soi. Aso wana ina matam sangna thong thak tawribasya kari su mana thadabagi wani phai ngasidagi ai chakkamda thongdoi noi thokpa thongnaga sanau aingonda kani taibirakanko yengun mana goina onkhatlaga saujilaktan tawri hey yengningde ko nasaktuga khara phajrabdi pai khunet phida hek maladna mapagi waduda tompoktu phak hekta nokthore tampak sauna moi mapadi phajare hai amang sangi kondu ya male phajare lemdabi nangon sinaraga isu amuk lemdaba longnar aduna I nangon sinabta Chakasi, natom taon sazaw. Nangi puk tan mangamloy na basakasi ay pin. Kasi karaktaga pin manati, pung pin mazat. Panadong pare, kai da nga, hore nung tilbag saksya, loy sa toke. Chilaw yam tirabadi, sadrab su tuo. Sahur bima, kuning kay, nang nabukto po kay mo kay sahur. Suning dabi, katan jubiside. Kante, kay til sa tuna, kay til yun masak tudum sarab na pani. Suway da masi uri da masak sado sarupudi. Lukoy ngang na thoki tompoksu sakto phat charaga makuto hamlaga hagot ke tawi masida mamana phat haire kaino sab loiraga phuk hagot ke tawri dia ha sari bising se losin mina ki tawni si mayam si ai tok dang loisin no leirabadi ai miwa ngang na masat pathiglan taning de koima phana su hal oire kan kasi taru kai do yam lem le se iku bok sarakanu ko adugi saru sari bising sia losin bawro ai koima se oti yam ngang oiba I think naman na mong biunab sa to'y. Si Hiram tompok tahat chakumdagi thokre. As ay siya sakto pagkon pingdoy siya patitan kreda. Hoyda ngayak tumthok luraga hawalaglaga ko na pingbay doon. Somda memton bi mayumdagi saksarakte hayduna kaythel polagda saksarami. Lukhoy maso saksari bani. Saksa na sana mamituna memton bidan lona su yengli mapukningda su khali. Ay napi pangi katansoy suningde. Masak haira aroy bida tizili. Aduna yingning masu pautre. Isong na marolam lang. Ay nupi ni kaina haining migi mamang. Aduna aybo atopo nupi mo yung sila sirane. Mang na pamlaga saksari mo nupi siya. Masak tiyay hay. Masiyo ni hita laibok sang yung na sirane po. Tanzato na memton bi maso chabalo raduna silpi basangkri. Kuiba nati hekta wado kana ngang nari. Kaino na siya ngarang tasuni ay nampam sida saksara ba do. Adadi nga tawo siya mamal kay suhengal lang dapat lupa siki kakta ni nga tawo mada piyaw ba to ato kay nung sinungalang po na ising isagum na nga tawo bagi mamal siya zara ay kalam isipa nung siring na miyem to ni bema yada tawo ni kay daw lagi nga do pangdada na mamal hengat to lay nami sil do yan basunati kung pitok lang na nasatro kay daw ke sil krasi gidamak sungang na do lay si isya lupa mamakay siya sida lay sida gihen na ipibang amlaran sil su sida gihen na yawdi nung siring na kay nga memton biya siel na lupa ni taraga lupa mamakay pirak libadi makay to su hablao noy piyon bigi mamal tatok tasin taw ba sidiri sat na di sa kay saba loy thoklaga adum na tawgot makay mo wali bisya per ang tapo ay di makay do hapasuk ang laroy noy na nga taw do mamal hengat len na ingon na hayda panina ay di hanagi mamal do oy kan sarubati noy na mamal hengat le haram labadi ay nga do sa su saramoy Masidi ay nasoy ba nati? Nuy nasoy ba ni? Ay sila pa nga mo Hay, memton biya natipong do na sabo loy laga nang yang ngam laga nuko ata masil do pinam laga sa natrap din nang ngasi natay kaya sara ay di ama makay sige na piba so ngam laroy nuy na hat kira tukira ay na piraroy haradi piraroy dong kaya tangam libo na masin kasi nan masya sorok ta na niya masamsi puay masoy roy si masya ngang naram basing do sumsum taram balukhoy Perprap sang silagtuna puri kaudagi lupa nilang thoklaga nung siray na pire. Sesebe mangi silay to. Ay noy na pire. Nabani kat na ba do ang telepo. Milo ni yung nadulay ni. Nung siray sila fat law sili. Memtom bi maso handak marak lupa na hakraloy na doon na silang thokpa hawraban ni. Aduna noksin na doon hayre memtom bi na. Karihino tata na ay gisilga bibiri sipa.
ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦ ꯌꯥꯅꯤꯗ ꯇꯥꯗ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯁꯤꯜꯗꯨ ꯊꯝꯖꯤꯟꯖꯔꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ ꯇꯥꯗ ꯏꯀꯥꯏꯕꯒ ꯂꯩꯔꯦ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤꯁꯦ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯇꯥꯗ ꯇꯥꯗꯅ ꯑꯩꯒ ꯁꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯕꯣ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯕꯨ ꯀꯩꯊꯦꯜꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯅꯆꯜꯁꯨ ꯀꯩꯊꯦꯜ ꯂꯨꯛꯃꯩ ꯄꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤꯌꯦ ꯇꯥꯗ ꯑꯣ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯅꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯇꯥꯗ ꯇꯣꯛꯁꯤꯗ ꯃꯥꯒꯤ ꯋꯥꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯃꯉꯣꯟꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯃꯥꯡꯂꯕꯅꯤ ꯁꯛ ꯆꯨꯒꯥꯁꯦ ꯌꯦꯡꯍꯩꯗ꯭ꯔꯕꯅꯤ ꯆꯨꯖꯥꯛ ꯇꯤꯟ ꯆꯥꯕꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯕꯅꯤ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯆꯨꯖꯥꯛ ꯇꯤꯟ ꯆꯥꯕꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯕꯦꯝꯃ ꯃꯗꯨ ꯉꯥꯎꯗꯤ ꯉꯥꯎꯕꯖꯥꯠꯅꯤꯀꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯀꯩꯊꯦꯜ ꯂꯨꯛꯃꯩ ꯄꯥꯟꯗꯨꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯁꯦꯜ ꯇꯥꯜꯂꯨꯁꯣꯅ ꯊꯥꯗꯣꯔꯛꯏꯕꯁꯤꯕꯨ ꯃꯥ ꯉꯥꯎꯗꯤ ꯀꯥꯏꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯁꯅꯥ ꯂꯨꯄꯥ ꯇꯦꯛꯇꯛ ꯃꯈꯩ ꯁꯦꯜꯂꯒ ꯌꯨꯝꯗ ꯂꯩꯔꯦꯝꯕꯤꯒꯨꯝ ꯂꯣꯏ ꯊꯝꯗꯧꯅꯤ ꯇꯥꯗꯁꯤꯗꯤ ꯊꯣꯛ ꯊꯣꯛ ꯋꯥ ꯉꯥꯛꯇ ꯅꯪꯅ ꯊꯥꯖꯔꯨꯏ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯦꯝꯇꯣꯝꯕꯤꯅ ꯇꯥꯗꯁꯦ ꯋꯥꯔꯤ ꯁꯥꯕ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨ ꯇꯥꯗ ꯑꯩꯒꯤ ꯄꯣꯠꯐꯝ ꯌꯧꯔꯦ ꯑꯣ ꯐꯤ ꯐꯅꯦꯛ ꯑꯣꯏꯔꯦ ꯅꯪꯅ ꯌꯣꯜꯂꯤꯕꯁꯤꯗꯤ ꯃꯥꯅꯦ ꯇꯥꯗ ꯐꯤ ꯐꯅꯦꯛꯅꯤ ꯑꯗꯣ ꯇꯥꯗꯒꯤ ꯏꯆꯦꯗꯨꯒꯤ ꯐꯅꯦꯛ ꯐꯤ ꯑꯝꯇꯗꯤ ꯅꯆꯟꯒꯤꯁꯤꯗꯒꯤ ꯂꯩꯕꯤꯈꯨꯋꯣ ꯅꯆꯜ ꯈꯨꯂꯥꯡꯈꯥ ꯀꯧꯖꯒꯦ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ ꯀꯗꯥꯏ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯃꯦꯝꯇꯣꯝꯕꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯂꯨꯈꯣꯏꯗ ꯌꯦꯡꯍꯜꯂꯤ ꯇꯥꯗ ꯁꯤꯒꯤ ꯎꯅꯥ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯣ ꯍꯣꯏꯅꯦ ꯐꯖꯩꯅꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯅꯤꯕ ꯃꯆꯨꯁꯤꯗꯤ ꯃꯉꯣꯟꯗ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯣ ꯌꯣꯝꯁꯤꯜꯂꯣ ꯁꯤꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯣ ꯃꯦꯝꯇꯣꯝꯕꯤꯅ ꯐꯤ ꯐꯅꯦꯛꯇꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯨꯈꯣꯏꯗ ꯄꯤ ꯂꯨꯈꯣꯏꯁꯨ ꯐꯤꯗꯨ ꯂꯧꯁꯤꯜꯂꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯕ ꯂꯨꯄꯥ 35 ꯇꯥꯔꯦ 35 ꯍꯥꯏꯕ ꯁꯦꯁꯦ ꯁꯤꯗ ꯂꯩꯔꯁꯦ ꯃꯦꯝꯇꯣꯝꯕꯤ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯒ ꯄꯣꯠꯁꯤꯠ ꯐꯔꯒꯦꯀꯣ ꯇꯥꯗ ꯐꯔꯣ ꯐꯔꯣ ꯑꯗꯣ ꯁꯤ ꯂꯧꯁꯤꯜꯂꯣ ꯃꯦꯝꯇꯣꯝꯕꯤ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯇꯥꯗ ꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯐꯤ ꯍꯥꯞꯂꯒ ꯄꯤꯈꯤꯕ ꯈꯥꯎꯗꯨꯅꯤ ꯅꯠꯇꯦ ꯇꯥꯗꯒꯤꯁꯤꯕꯨ ꯂꯧꯕꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯒ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨꯁꯤ ꯑꯩꯃ ꯇꯥꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯤꯗꯤ ꯏꯆꯦꯒꯤꯅꯤꯅ ꯂꯩꯕꯤꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯀꯣꯂꯤꯡ ꯃꯥꯟꯕꯤ ꯃꯉꯣꯟꯗ ꯁꯤꯒꯨꯝꯕ ꯃꯆꯨꯒꯤ ꯐꯤꯒꯁꯤ ꯏꯜꯂꯕꯗꯤ ꯐꯖꯔꯅꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤꯗ ꯐꯤ ꯁꯦꯠꯄ ꯃꯥꯜꯂꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯊꯤꯔꯕ꯭ꯔꯣ ꯏꯆꯦꯗꯨꯕꯣ ꯊꯤꯕꯒꯤ ꯑꯣꯏꯔꯗꯤ ꯃꯥꯂꯦꯝꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯏꯊꯤ ꯊꯤꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯩꯔ ꯈꯪꯅꯤ ꯇꯥꯗ ꯅꯪꯁꯤꯗꯤ ꯉꯁꯤꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯗꯅ ꯑꯩꯗꯤ ꯄꯨꯛꯇ ꯋꯥ ꯊꯝꯕ ꯍꯩꯇꯦ ꯗꯣꯡꯗꯣꯡꯒꯤ ꯃꯤꯅꯤ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯕు ꯏꯆꯜꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯤꯅꯦ ꯃꯦꯝꯇꯣꯝꯕꯤ ꯀꯧꯖꯩꯌꯦ ꯇꯥꯗꯒꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯑꯩꯒꯤꯅ ꯂꯨꯈꯣꯏ ꯑꯗꯣ ꯃꯦꯝꯇꯣꯝꯕꯤ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯐꯅꯦꯛ ꯐꯤꯁꯦ ꯁꯦꯠꯇꯨꯅ ꯂꯩꯔꯝꯀꯣ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝ ꯄꯛꯆꯒꯅꯤ ꯃꯆꯨꯁꯤꯡꯁꯦ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯄꯛꯆꯒꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯅꯪꯉꯣꯟꯗ ꯁꯦꯠꯄ ꯈꯨꯗꯤꯡ ꯄꯛꯇꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯂꯣꯏꯅ ꯄꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯦꯝꯇꯣꯝꯕꯤꯒ ꯂꯨꯈꯣꯏꯒ ꯈꯪꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏꯅ ꯃꯦꯝꯇꯣꯝꯕꯤꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯑꯅꯤꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯦꯝꯇꯣꯝꯕꯤꯗ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯝꯍꯥꯡ ꯑꯃꯗ ꯑꯃꯨꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯑꯃꯨꯕꯤꯅ ꯇꯥ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯑꯗꯨꯝꯅ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯂꯩꯔꯒꯦ ꯑꯗꯨꯝ ꯈꯜꯂꯕ꯭ꯔꯣ ꯑꯗꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯀꯔꯤ ꯆꯥꯔꯒ ꯂꯩꯗꯣꯏꯅꯣ ꯆꯥꯛ ꯆꯥꯔꯒ ꯂꯩꯇ꯭ꯔꯗꯤ ꯅꯪꯕꯨ ꯅꯨꯡꯗꯨꯝ ꯆꯥꯔꯒ ꯂꯩꯒꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯇꯥ ꯇꯣꯝꯄꯣꯛ ꯀꯔꯟ ꯉꯥꯡꯂꯛꯀꯅꯨꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯑꯃ ꯇꯧꯁꯤꯟꯅꯕ ꯇꯧ ꯑꯩ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯈꯣই ꯃꯥꯒ ꯄꯥꯕꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯕꯅꯤ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯀꯩꯅꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯨꯅ ꯍꯅꯨꯊꯪꯁꯤꯗ ꯂꯦꯝꯅ ꯂꯩꯒꯦꯗꯤ ꯂꯩꯇꯗꯅ ꯑꯃꯨꯛ ꯈꯠꯅꯕꯤꯒ ꯇꯧꯔꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯪꯗꯨꯅ ꯁꯨꯅꯤꯡꯗꯤꯌꯦ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯌꯨꯝ ꯄꯨꯔꯤꯕ ꯑꯗꯨꯗꯤ ꯏꯃꯨꯡ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯕ ꯇꯥꯕꯅꯤ ꯆꯨꯝꯅ ꯅꯣꯏ ꯄꯥꯕ ꯁꯨꯅꯤꯡꯗꯦ ꯈꯛ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯛꯁꯤꯜꯂꯛꯏꯁꯤꯅ ꯌꯥꯝ ꯃꯥꯟꯅꯖꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯗꯨꯒꯅꯦ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯅꯪꯁꯨ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯑꯩꯗꯤꯅꯦ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯕꯗꯤ ꯍꯦꯛꯇ ꯆꯦꯟꯈꯤꯗꯧꯅꯤ ꯅꯨꯄꯥꯗꯨꯗ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯂꯩꯕꯗꯨ
ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯅꯤꯡꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯒꯦ ꯁꯤꯅꯤꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯀꯩꯗꯧꯅꯤ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗ ꯂꯩꯗꯅ ꯐꯖꯔꯤꯕ ꯁꯛꯁꯦ ꯊꯤꯖꯤꯟꯈꯤꯅꯕꯅꯤ ꯑꯃꯨꯕꯤ ꯕꯦꯝꯃ ꯅꯨꯄꯤ ꯅꯣꯏꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯁꯤ ꯇꯧꯕꯤꯔꯅꯨ ꯀꯩꯗꯧꯒꯦ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯅꯣ ꯇꯥꯇꯣꯝꯄꯣꯛ ꯃꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯈꯟꯖꯕꯅꯤ ꯂꯨꯍꯣꯡꯕ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯅꯤ ꯃꯁꯤꯗ ꯑꯩꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯕ ꯅꯨꯄꯥꯗꯨꯕꯨ ꯇꯥꯖꯣꯞ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃ ꯀꯔꯝꯅ ꯈꯟꯗꯧꯔꯤꯕꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯁꯨ ꯑꯩꯅ ꯈꯜꯂꯤ ꯁꯨꯃꯥꯏꯅ ꯑꯍꯦꯟꯕꯗꯣ ꯄꯥꯝꯂꯛꯀꯅꯤ ꯑꯃꯨꯕꯤ ꯅꯪꯒꯤ ꯋꯥꯁꯤ ꯑꯩꯁꯤ ꯅꯪꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤꯕꯣ ꯀꯔꯤ ꯆꯦꯜꯂꯁꯦꯕ ꯉꯝꯃꯔꯣꯏ ꯑꯩ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯃꯥꯗꯧꯅ ꯀꯩꯊꯦꯜꯂꯨꯛꯃꯩ ꯄꯥꯟꯕꯒ ꯑꯩ ꯉꯝꯖꯔꯣꯏ ꯀꯔꯤꯅꯣ ꯑꯃꯨꯕꯤ ꯆꯦꯜꯂꯁꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪꯅ ꯀꯩꯊꯦꯜꯂꯨꯛꯃꯩ ꯄꯥꯟꯕ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯕꯦꯝꯃ ꯅꯪꯁꯦ ꯉꯥꯎꯔꯕꯒꯨꯝ ꯇꯧꯔꯦ ꯉꯥꯎꯔꯤꯗꯤ ꯑꯩ ꯅꯠꯇꯦ ꯇꯥꯇꯣꯝꯄꯣꯛꯅꯤ ꯁꯦ ꯂꯨꯄꯥ ꯑꯃ ꯊꯣꯛꯄꯁꯨ ꯅꯠꯇꯕ ꯅꯪꯅ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯥꯇꯣꯝꯄꯣꯛꯁꯦ ꯉꯥꯎꯗꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯨꯅꯤꯡꯗꯕ ꯅꯉꯣꯟꯗ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯀꯩꯊꯦꯜꯂꯨꯛꯃꯩ ꯑꯗꯨꯝ ꯄꯥꯟꯕ ꯇꯥꯕꯅꯤ ꯍꯤꯔꯥꯃꯨꯕꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯔ ꯑꯗꯨꯝ ꯉꯥꯎꯊꯣꯛꯀꯦ ꯂꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯑꯩꯁꯨ ꯁꯦꯜꯒꯗꯣ ꯇꯥꯟꯗꯣꯏꯅꯤ ꯀꯩꯅꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯝꯃꯦ ꯑꯩꯉꯣꯟꯗ ꯇꯧꯕꯒ ꯅꯣꯏ ꯄꯥꯕꯒꯤ ꯏꯃꯥꯡꯁꯦ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛ ꯅꯠꯇꯦ ꯑꯩꯒ ꯀꯣꯏꯅꯔꯤꯁꯦ ꯅꯪꯒꯔ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯏꯃꯥ ꯄꯥꯕꯒ ꯄꯟꯗ ꯌꯥꯗꯕ ꯀꯅꯥ ꯈꯪꯅꯤ ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯏꯃꯥꯒꯨꯝ ꯐꯤ ꯌꯣꯜꯂꯒ ꯅꯪ ꯊꯥꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯃꯗꯨꯃꯗꯤ ꯑꯃꯨꯕꯤ ꯑꯩꯅ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯕ ꯇꯥꯇꯣꯝꯄꯣꯛ ꯅꯪꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ ꯑꯩ ꯆꯪꯂꯒꯦ ꯑꯗꯨꯒꯅꯦ ꯇꯥꯇꯣꯝꯄꯣꯛ ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯔꯕꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯍꯥꯟꯅ ꯇꯥꯜꯂꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯩ ꯅꯣꯏꯅ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯂꯩꯔꯗꯣꯏꯅꯤ ꯑꯩꯅ ꯍꯦꯟꯅ ꯌꯨꯝꯗ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯑꯃꯨꯕꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯅꯪꯒꯤ ꯋꯥꯗꯨꯅ ꯌꯥꯗ꯭ꯔꯤꯕ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯈꯤꯁꯤ ꯍꯣ ꯉꯁꯤꯒꯤꯗꯤ ꯌꯥꯍꯜꯂꯁꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯁꯥꯒꯤ ꯍꯨꯃꯥꯡ ꯃꯜꯅ ꯇꯥꯟꯖꯕ ꯁꯦꯜꯅ ꯐꯨꯔꯤꯠꯈꯥꯎ ꯁꯣꯟꯅ ꯍꯥꯞꯇꯨꯅ ꯂꯥꯛꯄꯤꯌꯨ ꯇꯥꯇꯣꯝꯄꯣꯛꯅꯕꯨ ꯑꯗꯨꯝꯅ ꯂꯥꯛꯂꯕꯗꯤ ꯁꯦꯛꯇꯅ ꯁꯥꯈꯤ ꯅꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯂꯗꯧꯅꯤ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯩꯕꯨ ꯅꯨꯄꯤ ꯐꯪꯅꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯗ꯭ꯔ ꯇꯧꯔꯤꯁꯤꯕꯣ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯃꯦꯝꯇꯣꯝꯕꯤꯅ ꯇꯥꯗꯥ ꯌꯨꯝ ꯌꯧꯔꯦ ꯂꯩꯕꯤꯍꯧꯔꯣ ꯏꯍꯦ ꯑꯩꯗꯤ ꯅꯪ ꯌꯦꯡꯗꯅ ꯂꯥꯛꯄꯗ ꯅꯣꯏ ꯌꯨꯝ ꯌꯧꯔꯦ ꯀꯥꯏꯁꯦ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨ ꯃꯦꯝꯇꯣꯝꯕꯤ ꯅꯪ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯀꯩꯊꯦꯜꯗ ꯂꯥꯛꯎꯀꯣ ꯅꯌꯨꯝꯗꯒꯤ ꯆꯥꯛꯀ ꯆꯥꯔꯛꯀꯅꯨ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯑꯣꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯅꯨꯡꯁꯤꯔꯒꯤ ꯄꯣꯠꯐꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯇꯥꯗꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯍꯌꯦꯡꯗꯤ ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯁꯅꯥ ꯍꯩꯗꯨꯁꯨ ꯄꯨꯔꯛꯗꯧꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨ ꯇꯥꯗ ꯁꯅꯥꯗꯣ ꯐꯅꯗꯤ ꯆꯥꯎꯈꯤꯕꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯨꯏꯕꯁꯨ ꯅꯠꯇ꯭ꯔꯤ ꯁꯥꯕꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯝꯃꯅꯤꯗ ꯑꯩꯅ ꯍꯌꯦꯡꯁꯤ ꯂꯧꯒꯦꯗꯅ ꯃꯇꯝ ꯊꯥꯔꯝꯕꯅꯤ ꯇꯥꯗ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯀꯔꯤꯒꯤ ꯃꯦꯝꯇꯣꯝꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯍꯜꯂꯝꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦ ꯏꯁꯣꯔꯁꯤꯁꯨ ꯂꯥꯏꯃ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ ꯑꯩꯁꯨ ꯇꯛꯁꯤ ꯁꯣꯜꯂꯤꯕꯅꯤ ꯑꯁꯨꯛ ꯐꯖꯕꯤ ꯆꯤꯡꯂꯦꯝꯕꯤ ꯅꯪꯁꯦ ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯍꯥꯟꯅ ꯊꯦꯡꯅꯍꯜꯂꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯩꯃ ꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯁꯦ ꯑꯥꯗ ꯃꯁꯥꯁꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯌꯦꯟꯗꯧꯅ ꯍꯥꯏꯕꯒꯨꯝꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛ ꯍꯥꯏ ꯃꯈꯩ ꯂꯥꯛꯑꯦ ꯇꯥꯗ ꯅꯪ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯆꯠꯈ꯭ꯔꯣ ꯁꯣꯏ ꯂꯥꯛꯇꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯏꯆꯦ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯄꯤꯔꯣ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯃꯦꯝꯇꯣꯝꯕꯤ ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯁꯤꯀꯣ ꯍꯣꯏ ꯃꯤꯇꯥꯗ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯧꯁꯤꯜꯂꯤ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯩꯃ ꯀꯔꯤꯅꯣ ꯃꯥꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯀꯥꯅꯤꯡꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ ꯀꯔꯤꯅꯣ ꯅꯨꯄꯥ ꯌꯨ ꯇꯥ ꯃꯈꯩ ꯉꯥꯎꯁꯤꯜꯂꯒ ꯑꯃꯨꯛ ꯁꯒꯣꯜꯗꯧꯅ ꯀꯥꯅꯤꯡꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯣꯏ ꯂꯥꯛꯇꯅ ꯇꯨꯁꯤꯜꯂꯕꯗꯤ ꯅꯌꯥꯒꯗ ꯂꯣꯏꯅ ꯇꯦꯛꯄ ꯁꯣꯏꯔꯣꯏꯌꯦ ꯀꯔꯤꯒꯤ ꯌꯥ ꯇꯦꯛꯄ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯃꯦꯝꯇꯣꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦꯅ ꯅꯆꯤꯟ ꯊꯤꯒꯅꯨ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯑꯩ ꯃꯤꯠꯁꯤꯅ ꯎꯈ꯭ꯔꯕꯅꯤ ꯃꯤꯠ ꯑꯃꯨꯛꯇꯪ ꯀꯨꯞꯄꯗ ꯂꯩꯔꯝꯗ꯭ꯔꯤꯕꯅꯤ ꯀꯗꯥꯏ ꯂꯣꯠꯈ꯭ꯔꯦ ꯀꯗꯥꯏ ꯂꯣꯠꯈ꯭ꯔꯒꯦ ꯅꯨꯄꯥꯗꯣ ꯃꯦꯝꯇꯣꯝꯕꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯅꯪ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯌꯥꯝ ꯈꯥꯏꯕ꯭ꯔꯩꯕꯨ ꯄꯨꯈ꯭ꯔꯤꯗꯅꯦ ꯆꯣꯔꯣ ꯆꯤꯡꯊꯔꯒ ꯅꯪ ꯏꯟꯊꯨꯅꯤꯁꯦ ꯍꯧꯒꯅꯨꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯒꯅꯨ ꯑꯩꯁꯦ ꯀꯩꯊꯦꯜꯗꯒꯤ ꯌꯥꯝ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯖꯥꯠꯅꯤꯀꯣ ꯇꯣꯝꯕ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯂꯒ ꯐꯅꯦꯛ ꯃꯆꯨꯒꯁꯦ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯅꯤꯅ ꯁꯦꯠꯂꯤꯕꯁꯦ ꯅꯨꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯅꯨꯊꯪꯁꯤꯗ ꯑꯅꯧꯕꯤꯒꯤ ꯃꯆꯨꯒ ꯁꯦꯠꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯄ ꯄꯥꯎ ꯍꯦꯛ ꯄꯥꯅꯩ ꯁꯦꯠꯅꯤꯡꯗꯅ ꯁꯦꯠꯂꯤꯕꯅꯤ ꯑꯩꯕꯨ ꯀꯌꯥꯝ ꯑꯍꯜ ꯑꯣꯏꯔꯗꯅ ꯉꯟꯇꯥꯅ ꯌꯨꯝ ꯄꯥꯟꯕꯁꯤꯗ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯕꯒꯤ ꯋꯥꯅꯤ ꯑꯩꯁꯦ ꯆꯍꯤꯒꯗꯤ ꯌꯥꯝ ꯅꯧꯔꯤ ꯄꯣꯠꯅꯦ
aduna sigum masu ayak pasya set ki dauri tawnu nupina handakti mahong mai tawrum ai naga siyo ni bagase nahan makhaidi isau irang yam tawbni handakti saudabi pat ka piradun mahong tawrubni haribsina o adu oirabadinya hayengdagi makoi mapananya sial nirakpada aina supi pidaba tare aina di yudo thakningbana ngarongani khan sian pibibani aduda moi mapana aisya mahong mai tawi harabanina ai mahong amamuk tawba tare yuriem thakpana ngangnadana ai matam bangi aida sakjakhrage nang adwaida dum ngangda lehawro si hairam memtom bisangki phuni musu siga thiktin sangkhisyo musi hanu thangshida leisabe kan hagalladira kainom tawri amuk sin khidana berai ka kanise aduna ai gi memtom bise sinadab yade somdana tampak sandiagi thaba ingkhang tawni khangda sumangduda hangat handa chatuna mapuroi bahalak pangai nate madugi hanuba santis imanuduna handak yumda thingna hanjalibsina karigino tha amadi pharakadore mana yummi saka saraktriba yumdaga thingna hanjalaklibase ngasi kanani wasap sabim ngangnagi handalaki sanop tanjaduda lukhoi isaiga nganngangdana monda nungaina mayum tamna sanglaklammi tampak madu ubda saungna hekta laure o punsi loiramdai ku manung hiplamdai monda kasi uthokna nungai biri boy moi mapa hoidia karino isang manbi nangna halakpaga lawai si laktharaiside nang leiramko nang ku manung hip tawbadi aikhoidi yang wali mi nong namuk punsi basanta langlakansida ku manung hippakai chato nasak yengingde kariya basanta laeba o aduna takpadi aina tariyu pausi chumlenya kari paunune nangna tari tamu tasidana waphamsia kuirabadi aina taba o dubu karino haiba makharomgi magi basanta haiba yurem thakpa pambado aduduga moi mapaga pullaga yu hek thai haibase ai taba kuirabani lukhoi mabuk pairaga khangno hekta noglai tampak sauna no inena hawdongna nokpa hek maladna moi mapa yingning de ko ai sauribani yumda saksa de sadi haiduni nangdi basanta ga pullaga yurem thakpagi yumda saksa da boy yare lupi nangi wado adai dang to lep ai no puta puka sina nangna sak yam sabado hey kanare hidupi ngasi dagi sak hana dagi hena kar yam sa gadha suba hena ba makar gi basanta haisi hey si de hey lukoi nok tana imung de sangki tampak madi magi thokpa isau langi yu thai harga lem zaina kaino maya se higat na sangkrisi mase tanarga lawashida khutumsina sutharunise mathangi numitni memtombi ngantana kaithel chatnaba loisili mangol ukhungten adu theliba mingsel mangdur lepnaga nokfet make su semni to takheleina somsi masingbadagi memtombi agi maithongse kaya di makalamna phajarese orendi kaithel da lakpa nupa makhai memtombi gi maithongsi ubada isangda nanthuba soiraroi tungdagi tombana nan thuni nang namyang duda liseng ni santhaраklabadi nang ngasi o khong makai na khong tingtho da kakkani se karino manam inam nam thikai prap thoraklaga phuba sei ba kai na amuk tawrai sina satho thabak chathok lamdai sida daw ga yat phi yon bi nang na ayung ta sida kai thel cha tawri bani ni ha nate nang ta chali bisi irang to sali rai karino da mapa irang to ba kai ti aina sali basya sakhu mai mutana ba sali bani moi mapa hoidi yurem thakpanina imungi leita lairasia khanglam loinya imung bu pudam nang na toise insang yon bising phawba la amkhiroi adu moi mapa na ubi wa haidi ainya nang asuk nangna da leirabadi thengki batat phiga ati yo lauda batat I chakredi hey agi seldi o kari gi sel no ngarang kari haibi khige haima piram da bagi sakre aina somda yu thaneng ngawr kansida Tomba imung da parabsang laga masanupi gi manakta lai amubi chakhum da sak thonglami ipa gi mubi nang silga leilak labadi ipa da gita piune kadai de sil no paba aina kari sudana sel lei dawri lupa bawe leitar brani nang aibu ngawren hi idak thakning matam yorok pagi ra kari no leifam sapong khangdre karam tongni side paba yam yeng ningre thokhrasa paba na tumna suning da budu da imana handak marak make sem dana kaitel chalak libasi
ꯑꯩꯒꯤ ꯋꯥꯗꯤ ꯄꯥꯕ ꯁꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯍꯧ ꯅꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕꯗ ꯑꯩ ꯐꯥꯎ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯅꯃꯥꯡ ꯆꯞ ꯃꯥꯟꯅꯩ ꯍꯩ ꯏꯕꯦꯝꯃ ꯄꯥꯕ ꯏꯃꯥꯁꯦ ꯌꯥꯝ ꯍꯣꯡꯂꯤꯕꯅꯤꯀꯣ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯄꯥꯕ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯕ ꯁꯣꯝꯗꯅ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯅꯣꯛ ꯅꯣꯛꯇꯅ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯗꯨ ꯈꯔ ꯍꯥꯞꯂꯛꯈꯣ ꯃꯦꯝꯇꯣꯝꯕꯤꯒꯤ ꯉꯥ ꯊꯣꯡꯕ ꯌꯥꯎꯗ꯭ꯔꯦ ꯏꯆꯦ ꯎꯇꯤ ꯊꯣꯡꯕꯗꯨꯒ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯣ ꯉꯁꯤꯒꯤ ꯏꯆꯦꯒꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯆꯥꯔꯤꯈꯩ ꯍꯦꯛ ꯑꯣꯛꯇꯦ ꯍꯥꯞꯄꯨꯗꯤ ꯍꯥꯞꯂꯛꯀꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯦꯜ ꯄꯤꯔꯝꯗꯥꯏꯗꯗꯤ ꯃꯦꯝꯇꯣꯝꯕꯤꯌꯥ ꯅꯪ ꯃꯔꯩ ꯃꯔꯥꯗꯤ ꯇꯧ ꯂꯥꯛꯀꯅꯨꯀꯣ ꯀꯔꯤꯒꯤ ꯃꯔꯩ ꯃꯔꯥꯅꯣ ꯏꯆꯦ ꯉꯁꯤꯗꯤ ꯑꯇꯥꯕ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯗꯧꯔꯤꯕꯅꯤ ꯇꯥꯗ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯎꯔꯦꯗꯅ ꯑꯗꯨꯅ ꯏꯆꯦ ꯀꯔꯤꯝꯇ ꯆꯤꯡꯅꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯆꯪꯂꯛꯄꯁꯦ ꯏꯆꯦꯒꯤꯗꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯆꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯦꯝꯇꯣꯝꯕꯤꯒ ꯂꯨꯈꯣꯏꯒꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯔꯩꯒꯤꯗ ꯊꯕꯛ ꯌꯥꯎꯕꯤꯏꯕꯦ ꯍꯥꯏꯅ ꯅꯨꯡꯁꯤꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯅꯨꯡꯁꯤꯔꯩ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯦꯝꯇꯣꯝꯕꯤ ꯍꯥꯏꯕꯤꯁꯦ ꯑꯣꯟꯊꯣꯛ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯒ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯖꯥꯠꯂ ꯈꯪꯕꯤ ꯈꯪꯗꯦꯗ ꯏꯕꯦ ꯍꯥꯏ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯇꯥꯟꯐꯝ ꯊꯣꯛꯄ ꯇꯥꯜꯂꯒ ꯂꯣꯏꯔꯦ ꯃꯣꯏ ꯁꯤꯒꯨꯝꯕꯁꯦ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤꯠ ꯐꯔꯤꯕꯁꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯑꯇꯥꯕ ꯁꯦꯜꯗꯒꯤ ꯍꯦꯟꯅ ꯄꯤꯔꯝꯂꯤꯕꯁꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯑꯗ ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯝꯗꯝꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯏꯕꯦ ꯍꯥꯏ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯂꯣꯏ ꯇꯣꯛꯁꯤ ꯑꯗꯨꯅ ꯃꯁꯤ ꯃꯤꯒꯤ ꯋꯥꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤꯁꯦ ꯁꯣꯝꯗꯅ ꯃꯦꯝꯇꯣꯝꯕꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯛꯏ ꯉꯁꯥꯏ ꯂꯨꯈꯣꯏꯅ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯥꯔꯒ ꯄꯤꯔꯝꯕ ꯁꯅꯥ ꯑꯆꯧꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯏꯕꯤꯗ ꯎꯠꯂꯤ ꯌꯦꯡꯉꯣꯏ ꯏꯆꯦ ꯆꯥꯏꯕꯤ ꯐꯖꯗ꯭ꯔꯥ ꯁꯅꯥꯁꯦ ꯆꯥꯎꯗ꯭ꯔꯃꯦ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯅꯃꯥꯏꯒꯗꯨꯅ ꯏꯄꯣꯝ ꯄꯣꯝꯂꯤꯕꯗꯤ ꯆꯥꯏꯕꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯝꯂꯒ ꯃꯦꯝꯇꯣꯝꯕꯤ ꯉꯁꯤ ꯑꯩꯗꯤ ꯉꯔꯥꯡ ꯅꯣꯏ ꯇꯥꯗꯅ ꯐꯨꯕꯗ ꯁꯤꯔꯝꯗꯧꯔꯦꯅꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯆꯦ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯅꯨꯄꯥꯒꯤ ꯏꯔꯥꯡ ꯇꯧꯕꯒꯤꯅꯤꯗꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯆꯦ ꯂꯣꯏꯔꯦ ꯏꯃꯧꯒꯤ ꯃꯥꯡꯗ ꯏꯖꯠ ꯇꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯉꯔꯥꯡꯗꯣ ꯇꯥ ꯊꯣꯛꯆꯥꯎꯒ ꯀꯩꯊꯦꯜꯗꯒꯤ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗ ꯊꯣꯡꯒꯥꯜꯗ ꯏꯔꯥꯡ ꯇꯧꯔꯤꯉꯩ ꯅꯣꯏ ꯇꯥꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯤꯒꯤ ꯆꯩꯗꯨ ꯅꯪꯒꯜꯁꯤꯗ ꯍꯦꯛꯇ ꯁꯥꯟꯊꯔꯛꯄꯤꯅꯦꯃꯤ ꯏꯃꯥꯏ ꯑꯣꯟꯊꯣꯛꯅ ꯅꯥꯔꯝꯕꯗ ꯏꯆꯦꯁꯨ ꯈꯔ ꯆꯦꯛꯁꯤꯟꯒꯦ ꯂꯩꯇꯦ ꯅꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯥꯗꯤ ꯀꯣꯏꯔꯕ ꯖꯥꯠꯅꯤ ꯑꯩ ꯁꯦꯟꯅꯔꯛꯂꯤꯕꯁꯦ ꯉꯔꯥꯡ ꯇꯥꯟ ꯆꯥꯗꯨꯅ ꯍꯨꯔꯥꯟꯕ ꯐꯥꯈ꯭ꯔꯗꯅ ꯇꯥ ꯊꯣꯛꯆꯥꯎꯁꯨ ꯆꯩꯗꯤ ꯐꯖꯅ ꯆꯥꯈ꯭ꯔꯕꯅꯤ ꯅꯣꯏ ꯇꯥꯗꯅ ꯐꯨꯕꯗ ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯁꯦꯜꯒ ꯂꯧꯊꯣꯛꯆꯔꯣꯏ ꯑꯩ ꯄꯦꯜꯂꯦꯀꯣ ꯎꯔꯦꯗꯅ ꯃꯥꯏ ꯃꯤꯠꯇ ꯈꯣꯏꯅ ꯆꯤꯛꯄꯗꯒꯤ ꯍꯦꯟꯅ ꯄꯣꯝꯃꯒꯨꯝ ꯑꯁ ꯌꯦꯡꯉꯣ ꯇꯪꯂꯤ ꯃꯌꯥꯝꯁꯦ ꯍꯣꯏꯅꯦ ꯏꯆꯦ ꯐꯖꯅ ꯄꯣꯝꯂꯦꯅꯦ ꯑꯗꯣ ꯏꯆꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯅꯥꯗ꯭ꯔꯣ ꯌꯨꯝꯗ ꯂꯦꯡꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯀꯩꯊꯦꯜ ꯑꯃꯨꯛ ꯀꯥꯔꯛꯂꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯏꯃꯧ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯃꯟꯗꯅ ꯅꯥꯔꯕꯁꯨ ꯅꯥꯅ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕꯁꯤꯅꯤ ꯅꯪꯁꯨ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯇꯥꯗꯅꯕ ꯅꯨꯄꯥ ꯀꯣꯏꯔꯤꯕꯗꯣ ꯇꯣꯛꯆꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯃꯥꯏꯗꯣ ꯄꯣꯝꯕ ꯁꯣꯏꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯇꯥ ꯂꯨꯈꯣꯏꯅꯗꯤ ꯆꯦꯟꯕꯒꯤ ꯃꯇꯝꯒ ꯊꯥꯔꯝꯂ ꯄꯣꯠꯅꯤ ꯍꯥ ꯀꯔꯤꯑꯕ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯔꯝꯃꯦꯕ ꯍꯣꯏ ꯏꯆꯦ ꯂꯥꯛꯂꯤꯕ ꯌꯨꯝꯁꯥꯀꯩꯁꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯜꯂꯁꯦ ꯍꯥꯏꯔꯝꯃꯦ ꯆꯥꯏꯕꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯅꯣꯛꯂꯒ ꯍꯥꯍꯥ ꯅꯨꯡꯉꯥꯏꯗꯀꯣ ꯃꯦꯝꯇꯣꯝꯕꯤ ꯅꯪꯒꯤ ꯋꯥꯁꯦ ꯑꯗꯣ ꯅꯪ ꯍꯪꯒꯥꯝ ꯊꯥꯎꯒꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯔꯒ ꯆꯦꯜꯂꯨꯀꯣ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯅꯁꯝꯗꯣ ꯐꯣꯏꯕꯗ ꯀꯣꯛ ꯆꯤꯛꯄ ꯐꯅꯅꯕ ꯍꯪꯒꯥꯝ ꯊꯥꯎꯗꯣ ꯇꯩꯅꯕꯅꯤꯗꯅ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛ ꯊꯥ ꯈꯔꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯕꯅꯤ ꯑꯃꯨꯕꯤ ꯃꯥꯁꯨ ꯇꯣꯝꯄꯣꯛꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯈꯪꯕꯗꯒꯤ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯒ ꯑꯃꯨꯕꯤ ꯇꯣꯝꯄꯣꯛꯇ ꯆꯦꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯐꯥꯎ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯇꯕꯁꯤꯗ ꯃꯦꯝꯇꯣꯟꯕꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯀꯔꯤꯝꯇ ꯅꯥꯆꯨꯝꯗ ꯃꯌꯨ ꯇꯞ ꯃꯈꯩ ꯊꯛꯂꯒ ꯒ꯭ꯔꯣ ꯅꯥꯈꯣꯡ ꯃꯈꯩ ꯇꯨꯝꯂꯤꯕꯁꯤ ꯌꯦꯡꯉꯣꯕ ꯄꯦꯜꯂꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏꯗ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯍꯦꯛ ꯍꯜꯂꯛꯇꯕꯁꯤꯕꯣ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯥ ꯅꯍꯥꯗꯒ ꯆꯦꯟꯈ꯭ꯔꯤꯕ ꯖꯥꯠꯂꯣ ꯑꯗꯨꯝꯅꯒ ꯇꯧꯔꯝꯂꯕꯗꯤ ꯑꯩꯅ ꯀꯝꯗꯧꯕ ꯃꯤ ꯑꯩꯁꯨ ꯇꯥ ꯂꯨꯈꯣꯏꯒ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯁ ꯑꯩꯗꯤ ꯃꯊꯥꯁꯤ ꯇꯣꯛꯅ ꯁꯥꯗꯧꯔꯤꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯂꯨꯈꯣꯏ ꯃꯍꯥꯛ ꯃꯆꯥꯅ ꯃꯃꯧ ꯄꯨꯔꯛꯄꯁꯤꯗ ꯍꯔꯥꯎꯗꯣꯏꯔ ꯀꯞꯇꯣꯏꯔ ꯃꯍꯥꯛ ꯈꯪꯖꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯀꯟꯅ ꯃꯪꯂꯤ ꯇꯝꯄꯥꯛꯅ ꯍꯩꯃꯥ ꯀꯩꯗꯧꯔꯤꯕ ꯃꯈꯣꯏ ꯃꯄꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯐꯤꯒ ꯑꯃꯠꯇ ꯁꯦꯠꯂꯝꯗ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯃꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯁꯦꯠꯂꯤꯕꯁꯦ ꯐꯤꯅꯤ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯎꯅꯥ ꯑꯣꯏꯅ ꯎꯔꯕꯣ
ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨ ꯅꯠꯇꯤꯌꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯅꯅꯕ ꯐꯩꯖꯣꯝ ꯁꯦꯠꯄꯤꯔꯔꯣ ꯍꯥꯏꯕ ꯃꯤ ꯇꯥꯗ ꯅꯤꯃꯥꯏ ꯍꯣꯏꯁꯨ ꯂꯥꯛꯂꯅꯤꯌꯦ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯃꯥ ꯉꯁꯤ ꯑꯩꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯀꯗꯧꯔꯤꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩ ꯆꯥꯛꯏꯀꯣ ꯃꯃꯥ ꯆꯥꯛꯏ ꯍꯥꯏꯔꯤꯕꯁꯤ ꯕꯁꯟꯇꯒ ꯄꯨꯟꯕꯗꯒꯤ ꯃꯄꯥ ꯅꯪ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯁꯕꯥꯟ ꯊꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯂꯨꯈꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯃꯨꯅꯕꯤ ꯅꯪꯒꯤ ꯕꯁꯟꯇꯗꯨꯒ ꯑꯩꯅ ꯅꯪ ꯀꯩꯅꯥ ꯀꯠꯄꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯥꯏꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯊꯨꯝ ꯊꯛꯆꯤꯜꯂꯤ ꯁꯤ ꯍꯥꯏꯔꯝ ꯂꯨꯈꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯝꯄꯥꯛ ꯁꯥꯎꯔꯝꯅ ꯍꯅꯨꯔꯀꯥꯟꯁꯤꯗ ꯃꯊꯣꯡ ꯆꯥꯗ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯅꯤꯡꯂꯕꯗꯤ ꯅꯆꯤꯟꯕꯥꯟꯗꯣ ꯈꯣꯟꯗ ꯍꯥꯠꯂꯒ ꯁꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯀꯣ ꯃꯤꯅꯒ ꯇꯥꯔꯒ ꯑꯩꯁꯤꯕꯨ ꯕꯁꯟꯇ ꯍꯥꯏꯗꯨꯒ ꯀꯣꯏꯅꯕꯒ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯕꯤꯅ ꯇꯥꯛꯂꯛꯄ ꯃꯈꯣꯏ ꯃꯌꯨꯝ ꯑꯗꯨ ꯃꯤꯉꯣꯟꯗ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯃꯦꯝꯇꯣꯟꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯨꯈꯣꯏ ꯂꯦꯞ ꯂꯩꯔꯦ ꯂꯨꯈꯣꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯤ ꯃꯦꯝꯇꯣꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯑꯥꯏ ꯃꯣꯏ ꯊꯣꯡꯒꯥꯜꯅꯤ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯑꯩ ꯑꯣꯏꯔꯖꯥꯠ ꯑꯩꯕꯨ ꯃꯪꯂ ꯀꯔꯤꯅꯣꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯃꯤꯠꯇꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯖꯥꯠꯂ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯁꯦ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯅꯤꯃꯥꯏꯅ ꯀꯔꯤꯅꯣ ꯕꯣꯟꯗꯨ ꯃꯪꯂꯒ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯕꯨ ꯆꯪꯂꯁꯤꯗꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯈꯜꯂꯝꯕꯅꯤ ꯆꯪꯂꯁꯤ ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯦꯝꯇꯣꯝꯕꯤꯗꯤ ꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯁꯤ ꯑꯩ ꯅꯠꯇ꯭ꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯝꯇꯣꯝꯕꯤꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯗꯣꯏ ꯏꯃꯧ ꯑꯣꯏꯗꯧꯔꯤꯗꯨꯒꯤ ꯍꯩꯁ ꯅꯠꯇꯦ ꯑꯗꯨꯝꯅ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯦꯝꯇꯣꯝꯕꯤ ꯃꯥꯁꯨ ꯂꯨꯈꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯇꯥ ꯂꯨꯈꯣꯏꯁꯤꯅ ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯅ ꯑꯍꯜ ꯈꯔꯁꯨ ꯌꯥꯎꯔꯛꯏ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯇꯥ ꯂꯨꯈꯣꯏ ꯅꯪ ꯉꯁꯤ ꯀꯨꯗ ꯑꯗꯨꯝ ꯍꯤꯞꯂꯦ ꯅꯤꯃꯥꯏꯅ ꯌꯨꯝꯁꯤꯕꯨ ꯏꯕꯦꯝꯃ ꯑꯃꯨꯕꯤꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯦꯝꯇꯣꯝꯕꯤ ꯋꯥꯈꯜꯗ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯄꯜꯂꯤꯕꯁꯤꯅ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤꯁꯦ ꯍꯩꯁ ꯑꯩ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ ꯃꯥꯅꯦ ꯇꯥꯗ ꯑꯃꯨꯕꯤꯒꯤ ꯌꯨꯝꯅꯦ ꯅꯤꯃꯥꯏꯅ ꯁꯨꯝꯗꯧꯕꯅꯤ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯦꯝꯇꯣꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯍꯥ ꯀꯔꯤꯕ ꯇꯣꯝꯕꯅ ꯌꯥꯅꯤ ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯔꯣ ꯑꯩ ꯃꯃꯥ ꯆꯪꯉꯨ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜꯂꯥꯃꯁꯨ ꯑꯩ ꯋꯥꯔꯤ ꯇꯧꯒꯦ ꯃꯦꯝꯇꯣꯝꯕꯤ ꯃꯃꯥꯏ ꯂꯨꯞꯊ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤ ꯇꯣꯝꯕꯒ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯂꯨꯈꯣꯏ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯅꯤꯃꯥꯏꯅ ꯑꯌꯥꯝꯕ ꯉꯥꯡꯏ ꯏꯃꯨꯡꯗꯅꯤ ꯃꯦꯝꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯀꯞꯂꯤ ꯍꯥꯏꯔꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯐꯠꯇꯦꯕꯨ ꯇꯥ ꯂꯨꯈꯣꯏꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯀꯔꯝ ꯆꯠꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯁ ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ ꯏꯀꯥꯏꯃꯟꯗꯅ ꯂꯩꯀ꯭ꯔꯛ ꯑꯍꯣꯕ ꯑꯃꯗ ꯆꯪꯅꯤꯡꯕ ꯍꯥꯏꯗꯣ ꯍꯦꯛ ꯌꯥꯎꯏꯗ ꯁꯩꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔ ꯃꯇꯨꯡ ꯂꯨꯈꯣꯏ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯑꯃꯨꯕꯤꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯃꯆꯥ ꯆꯦꯜꯂꯨꯕꯤꯗꯨ ꯃꯌꯨꯝꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃ ꯃꯦꯝꯇꯣꯝꯕꯤ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯔꯤꯉꯩ ꯂꯨꯈꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯂꯨꯈꯣꯏ ꯃꯦꯝꯇꯣꯝꯕꯤꯗ ꯀꯧꯔꯛꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏ ꯇꯥꯗ ꯅꯨꯡꯉꯥꯏꯔꯤ ꯃꯦꯝꯇꯣꯝꯕꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯥꯗ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯣ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯉꯥꯡꯁꯤꯡꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯂꯨꯒꯗꯧꯔꯕ ꯇꯥꯗꯒ ꯑꯩꯒꯕꯨ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯥꯗ ꯅꯪ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯝꯂꯦꯅꯦ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯆꯜꯅ ꯍꯥꯏꯕ ꯅꯪ ꯑꯩꯅ ꯊꯥꯡꯂꯝꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯂꯥꯜꯂꯝꯃꯦ ꯃꯁꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯇꯥꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤ ꯇꯥꯗꯒꯤꯗ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯤꯒꯤ ꯇꯧꯗꯅꯤ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯀꯨꯏꯅ ꯂꯩꯔꯝꯗ ꯃꯦꯝꯇꯣꯝꯕꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯃꯔꯤ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯃꯦꯝꯇꯣꯝꯕꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯂꯝꯗꯦ ꯃꯆꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯐꯥꯎ ꯃꯔꯥ ꯂꯩꯔꯨꯕ ꯀꯧꯕꯅꯤꯅ ꯂꯨꯈꯣꯏ ꯎꯅꯤ ꯈꯟꯕꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯂꯨꯈꯣꯏ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯃꯦꯝꯇꯣꯝꯕꯤ ꯃꯁꯨꯗꯨꯕꯨ ꯄꯝꯗꯨꯅ ꯂꯛꯅꯩ ꯏꯁꯨ ꯁꯅꯥꯁꯦ ꯆꯥꯎꯔꯝꯂꯦꯅꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯃꯨꯕꯤ ꯁꯥꯎꯔꯞꯅ ꯀꯗꯥꯏ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯕꯤꯅꯨ ꯑꯩ ꯐꯥꯎ ꯅꯨꯡꯁꯤꯗꯕ ꯏꯃꯥꯅ ꯅꯁꯨ ꯅꯨꯡꯁꯤꯕ ꯍꯧꯅꯗꯦ ꯑꯉꯥꯎꯕꯤꯌꯥ
ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨꯕꯣ ꯀꯔꯤꯒꯤ ꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯅꯣ ꯑꯗꯨꯒꯤꯔꯥ ꯅꯨꯡꯁꯤꯕꯗꯨꯅꯔꯥ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯅꯣꯡꯐꯥꯎ ꯂꯥꯛꯄꯤꯗꯕꯗꯣ ꯄꯥꯕꯒꯤ ꯁꯣꯔꯥꯠꯇꯁꯨ ꯍꯥꯏꯐꯦꯠꯇꯪꯅꯁꯨ ꯎꯠꯂꯝꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯕꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯒꯗꯣꯏꯅꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯗꯨꯗꯤ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯕꯒꯤꯅꯤ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯁꯦ ꯍꯥꯏꯗꯣꯛꯄꯗ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯑꯗꯨꯕꯨꯔꯣ ꯅꯣꯏꯒꯤ ꯅꯀꯨꯕꯣꯛꯇꯣ ꯏꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯂꯤꯕꯅꯤꯅꯦ ꯅꯪꯕꯣ ꯃꯥ ꯂꯩꯕꯒꯤꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯁꯨ ꯂꯥꯛꯄ ꯏꯀꯥꯏꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯀꯨꯕꯣꯛ ꯁꯤꯈ꯭ꯔꯕꯅꯤꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯅꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯅ ꯂꯩ ꯑꯆꯧꯕ ꯂꯤꯛ ꯁꯅꯥ ꯈꯨꯗꯣꯞ ꯍꯥꯞꯂꯤꯕ ꯃꯌꯥꯝꯗꯣ ꯅꯀꯨꯕꯣꯛꯇꯨꯅ ꯑꯩꯒ ꯀꯣꯏꯅꯔꯤꯉꯩ ꯑꯩꯒꯤꯅꯦꯅ ꯃꯥꯅ ꯁꯥꯔꯒ ꯄꯤꯔꯛꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯑꯃꯨꯕꯤ ꯃꯀꯣꯛ ꯄꯥꯏ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ ꯈꯪꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯇꯣꯝꯕꯅ ꯃꯦꯝꯇꯣꯟꯕꯤꯗ ꯅꯥꯡꯒꯟꯗꯨꯗ ꯈꯨꯄꯥꯛꯅ ꯙꯨꯞ ꯍꯦꯛꯇ ꯁꯨꯊꯔꯛꯄ ꯑꯌꯣ ꯅꯃꯥ ꯌꯥꯃꯤ ꯃꯆꯥ ꯀꯅꯥꯅꯣ ꯍꯩꯃꯥ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯂꯨꯈꯣꯏꯒ ꯅꯕꯥꯅꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯤꯠꯆꯥꯅꯔꯤꯕꯗꯨꯗꯤ ꯅꯣꯏ ꯑꯅꯤꯗꯤ ꯀꯣꯏꯅꯕꯒꯤ ꯑꯣꯏꯔꯦ ꯃꯥ ꯄꯥꯄꯤ ꯅꯪꯅ ꯍꯥꯠꯂꯒ ꯂꯣꯏ ꯃꯁꯤꯔꯦ ꯍꯤꯡꯖꯥꯕꯣ ꯕꯦꯝꯃ ꯑꯉꯥꯡꯁꯦ ꯑꯝꯇ ꯅꯄꯥꯁꯦ ꯀꯩꯅꯣꯝꯅꯤ ꯑꯃꯨꯕꯤ ꯃꯥꯅ ꯑꯉꯥꯡꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯇꯣꯝꯕ ꯁꯥꯎꯅ ꯊꯣꯡꯉꯥꯡꯆꯩ ꯂꯧꯔꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯌꯥꯔꯦꯅꯦ ꯈꯔ ꯐꯨꯔꯕꯗꯤ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯊꯤ ꯑꯣꯟꯈ꯭ꯔꯕ ꯋꯥꯔꯤꯗꯨꯒꯤ ꯍꯧꯖꯤꯛꯇ ꯗꯥꯏꯕꯨ ꯐꯨꯔꯤꯕꯁꯦ ꯍꯧꯅꯕ꯭ꯔꯥ ꯃꯤ ꯑꯗꯨꯒꯨꯝꯕ ꯂꯨꯗꯕ ꯅꯆꯥꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛꯇꯨꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯑꯩꯒꯤ ꯏꯖꯠ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯕꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯀꯣꯏꯅꯕꯅꯦ ꯃꯀꯨꯕꯣꯛ ꯑꯣꯏꯔ ꯃꯇꯨꯡꯗꯗꯤ ꯀꯣꯏꯅꯗ꯭ꯔꯦ ꯇꯣꯛꯅꯈ꯭ꯔꯦ ꯑꯗꯨꯝ ꯃꯁꯤ ꯃꯆꯤꯟꯁꯨ ꯈꯨꯝꯃꯤꯅꯦ ꯃꯁꯤ ꯃꯆꯤꯟꯁꯦ ꯊꯥꯅꯤꯡꯉꯦ ꯃꯁꯤ ꯈꯪꯕ꯭ꯔꯅ ꯑꯌꯣꯏ ꯃꯁꯤꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯄꯥꯁꯦ ꯑꯝꯇ ꯈꯥꯝꯕꯣꯏꯅꯦ ꯄꯥꯕꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯌꯥꯔꯦ ꯇꯣꯛ ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦꯀꯣ ꯇꯣꯝꯕ ꯃꯦꯝꯇꯣꯝꯕꯤ ꯐꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯄꯥ ꯅꯃꯥꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯏꯅ ꯀꯨꯕꯣꯛꯇꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯂꯕꯗꯤ ꯃꯥꯁꯨ ꯑꯩꯅ ꯇꯥꯟꯅꯔꯒ ꯃꯌꯥꯡꯂꯦꯟꯗꯨ ꯅꯦꯠꯀꯗꯧꯅꯤ ꯍꯣꯏꯕ ꯑꯗꯣ ꯏꯃꯥꯁꯨ ꯐꯠꯇꯦ ꯈꯪꯂꯛꯄꯗꯒꯤ ꯇꯣꯛꯈ꯭ꯔꯤꯕꯁꯤꯅꯤ ꯌꯥꯔꯦ ꯄꯥꯕ ꯃꯁꯤꯗ ꯄꯥꯕꯒꯤꯁꯨ ꯆꯥꯎꯅ ꯁꯣꯏꯕ ꯂꯩꯌꯦ ꯏꯃꯥ ꯈꯛꯀꯤ ꯃꯔꯥꯜ ꯅꯠꯇꯦ ꯆꯨꯝꯃꯤ ꯃꯁꯤ ꯑꯩ ꯈꯛꯀꯤ ꯏꯔꯥꯜ ꯅꯠꯇꯦ ꯅꯄꯥꯒꯤ ꯑꯁꯣꯏꯕꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯑꯩꯅ ꯃꯤꯠ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯜꯂꯝꯂꯤꯕꯁꯦ ꯈꯜꯂꯝꯈꯤꯗ꯭ꯔꯣ ꯑꯩꯅ ꯁꯣꯏꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯁꯣꯏꯕꯒꯤꯗꯤ ꯑꯩꯁꯨ ꯁꯣꯏꯌꯦ ꯏꯕꯥꯅꯤꯃꯛ ꯂꯣꯏꯅ ꯁꯣꯏ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯣ ꯂꯥꯜꯂꯦ ꯈꯪꯂꯛꯄꯗꯒꯤ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯨ ꯑꯗꯨꯝ ꯊꯛꯂꯒ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯃꯗꯣ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯗꯕ ꯀꯧꯏ ꯏꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕꯅ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯄꯥꯕꯅꯕꯨ ꯐꯔꯗꯤ ꯃꯈꯥ ꯊꯥꯕ ꯑꯩꯈꯣꯏꯁꯨ ꯐꯗꯣꯏꯅꯤ ꯄꯥꯕꯅ ꯐꯠꯇꯕꯒꯤ ꯏꯃꯥꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯍꯦ ꯑꯩꯗꯤ ꯐꯔꯕꯅꯤ ꯅꯄꯥ ꯈꯛꯅꯤ ꯍꯧꯖꯤꯛ ꯐꯠꯇ꯭ꯔꯤꯁꯦ ꯅꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯩꯅ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯨꯕꯅ ꯅꯃꯥꯅ ꯃꯤꯠ ꯉꯥꯎꯕꯅꯤ ꯏꯄꯥ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯤ ꯆꯥꯊꯣꯏꯕꯤ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯅꯤꯗꯅ ꯄꯥꯕ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯄ ꯇꯣꯛꯄꯤꯔꯣꯀꯣ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯣꯏ ꯃꯦꯝꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯗꯨ ꯅꯨꯄꯤ ꯅꯪꯁꯤ ꯎꯔꯒ ꯑꯩ ꯁꯥꯎꯅꯤꯀꯣ ꯍꯣ ꯁꯥꯎꯕꯤꯔꯅꯣ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯁꯨꯝꯅ ꯇꯣꯝꯕ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯌꯨ ꯊꯛꯄꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ